Ngasigi oiba tongan page karagi post sing collection tawbagi manungda AT gi luching porel korongan makhuman gi page tagi post amani khak lokhot charaga thamjage amadi video asibu meng tabiri bapuna makpu Loktak Mapao updates ki mekai dagi taramna okchabaga loinana ikai khungna butchari manung mapan khangna thabak tawba hitradi leibak ki miyam gi nena thokpirakanu masi mimang thokpa yani yaroi khangna thabak tawbiyu ama loidrangaida ama muk puthola e haiba wafam sing phongdokli handak lakadauba nongma panba cheraubada ina lining puwari gi quiz competition ama singani prize na continental GT 650 Mr. Clean oigani nupi gidi siga chap manaba belu da pigani prize sponsor tawge haibirakli haiba wafam sing thamlakli handak ai napal khitang lake tawi matam sana nachagi napal bu thudek piduna lining thona warak pire nasadi miyoibani soitaba landaba ngamde asengba achumba lambida lining thona lamjing biu haiba wafam thamlakli makhatana US President Donald Trump gi ahanba khongthang national emergency lokthokuna illegal immigrant sing paktakna lokthokani haiba sini illegal migrants sing hauzik global issues oiribani aikhoidi masi sungkhan khanadre hunnabaga launnabaga maru oiba suyaw yawdre somda sukchat chatre lebak asida naronda changlakliba mito mayam asi khandoktana santipur edudi kuina chatloi hena aikhoida mangjaba oigani tungi mirolda cancer nahalambaga chap manai haiba wafam phongdokli makhatana luching purel asina khwairakpam surjakumar hairiba ps asigi post amakak share tawre e hairiba post adudi KUKI INPI SAKUL GAMKI gi notice amakak translate tawduna phongdokli translation asida KHUL TOKPADA lupa lakh ani fine tawgadabani hairi ahanba maktada SAKUL defense ki mingda ikai kumna buchari khangan janingba amana haukiba chahida SAKUL defense ki makhada thawpuramba volunteers sing tokiba amadi nauna khanba sing khandokpaga loinana kumsi chahigi assembly da NP na thadorakpa warep ki makhada thawpunaba miyoi sing khangatpagi thoramsu pangthokkhre number A da defense na masa gi khun gi volunteers sing da sizinaba thabok atopa maphamda lamchillaga tawba yaroi number B da volunteer number phangkhraba sing na tokingi hairaga yaroi karigumba volunteer aduna toktaba suyamak yade hairagana lupa lakh ani konglaga chaklem ama sillaga tokhiba yagani number sida ngasidagi kanamatana volunteer number laiba singa training tawjiba sing number laitriba amaga ningai sangdanaba marayenaba amata laiba yaroi haire makha satharakpada AT gi general headquarter gi PRO oina thawpubiriba Rubin mangang khairakpangi page tagi post amakal khotcharaga thamjage oktaba chalure maralgi matung ina sabak phakle imung punna yengba yadaba wahai sizinaduna haipa saba kharana tawba yaba tawkhre miyoiba kawbanina makoisu tasegna ikairamgani amuk phattaba tawrokani thajade wasi loikhraba wasida kobala e adu ada haidana wathi sudana merem kharana amuk video simjille loikhraba nupa nupi gi photo hanjin karemna bire natte karemnariba nupa sing nupi sing anoibu leibak ki thabak thorom kaya yamna yawba mino noina tawba afaba khara miyamda khangaludana mi sidaba khak haitrasu pharasu patrasu maitaini masel hatokna ba haiba sida nomai khakna hatpaduna te mi gi dignity morality khudingmak hatpaduna hena sathiri bane masi khudak asidagi lepu mi gi asoiba aranba yorakpada makoi masel nongmata sidanade pukri manung asida suru leisilaga aphau saganu haipa saganu haiba wafam sing thamlakli makha satharakpada hi yai khomba news site ba ps asigi post amani khak lokhot charaga miyam da kodol tamjage national highway 2 amadi national highway 37 da pochai puduna lakpa gari imphal da thunglare haire national highway 2 amadi national highway 37 da lamdam asigi tangai fadana nongmada changdraba yadraba pochai puduna lakpa gari chahunga mari amadi saniga kuntraga humdoi hairiba lambi asida apanba yaudana pusilakre makhatana pochai pusilakpada kudongthiba thoktanabagi damak chingningai oiba mapamsingda security force na kanba section tharang lokhatke Manipur district puna makta pamdaba thodok thoktanabagi damak ching amasung tamda pun checkpoint chamagani pan hangduna achat awong sing check tawbagi thabak sathakre hairi makhatana janata dal united ZGU Manipur units na Manipur BJP government saugatlamba adu withdraw tawkhre hairi page asigi aroiboina Imphal East district ki Haingang police station ki manung chanalaiba Mantri Pukhi Bazar opposite e club departmental store mayadagi security force na KCP MFL ki active member ama phagat pangamkre hairi security na faraba active member adu Bisnupur district ki Ngaikong Khulen mayale kaidagi Pukhrambam Thoiba Seng allies khairakpa sahi kunthakani pan kawi hairi faraba KCP MFL ki active member asidagi two wheeler gari ama mobile handset ani sell oina lupa lising ama yawba wallet amaga loinana Aadhaar card ama recover tawba ngamle hairi
अरोइबोइना नुंगथिलगी पाउसेगी चिफोंग अमा ओइरिबा पांदमदगी लोखटचरगा थमजगे तमेलंगदा स्टेट कैबिनेट मिफम फमख्रे प्रोजेक्ट कया संगाबगा लोइनना उरेप उयुंग तमख्रे असेंबली सेशन फेब्रुआरी 10 दगी हौननबा कैबिनेट ना वरेप लौख्रे तमेलोंग डिस्ट्रिक्ट हेडक्वार्टर दा ngasi चीफ मिनिस्टर नोंगतमम बिरेन चेयर लौदुना स्टेट कैबिनेट मिफम फमखिबगा लोइनना डिस्ट्रिक्ट असिदा पाइखलकपा लुपा करोड़ 494.5 अमा रोंकी प्रोजेक्ट कुनगा मारी चीफ मिनिस्टर ना संगाबगा लोइनना नौना पाइखकदबा प्रोजेक्ट 19 उरेप उयुंग तमख्रे चीफ मिनिस्टर नोंगतमम बिरेन चेयर लौदुना डिस्ट्रिक्ट असिगी इंडोर स्टेडियम दा स्टेट कैबिनेट मिफम पांगथोकी कैबिनेट मिफम अदुगी मंगोइनेना मिनी स्टेडियम एपोलो ग्राउंड पांगथोकपा मियामगी मिफम अमदा डिस्ट्रिक्ट असिदा पाइखटपा प्रोजेक्ट कुनगा मरी संगाबगा लोइनना तोंगान प्रोजेक्ट 19 चीफ मिनिस्टर ना उरेप उयुंग तमखी ngasi कैबिनेट मिफम अदुना 19 सुबा मणिपुर लेजिस्लेटिव असेंबली की 3 सुबा असेंबली सेशन फेब्रुआरी 10 दगी हौनबा वरेप लौखी